ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ MOBC Department listing ni taradagi taratret faubada minority miyamgi paikhatkiba scheme khudingmak enquiry tawduna white paper puthoknaba khongjang changsinkhre masong miyoi mari gari na mathang thomlambada ama lekhidaba thongdokta chenaba miyoi putho haina miyamna Porompat police station da thomjinkhre Kurumjeri STB ki nungthili pau mideng tabiri basingbu taram nokcheri hojik pau sanong pizare MOBC Department na lisangani taradagi lisangani taratret faubada minority miyamgi paikhatkiba scheme khudingmak enquiry tawduna white paper puthoknaba Manipur Muslim Welfare Organization headquarter na chatharkiba khongjangi sarokama oina organization asigi wangoi branch na sinduna oinam songbungda wakat mifam chathakre Organization asigi General Secretary M.A. Jesafna Lebak asida leiriba missing yamjadaba kanglup singbu chawkhat maikaida puraknaba India government tongan ba scheme kya piduna lakli adubu lamdam asida leiriba MOBC Department minority miyamgi kananaba amatta phanghandana miyoi kharagi purit khaw onthok labra haibagi chingnaba leire hiram asida mari lainaba sida miyeng changadabani haiki Kongjang asigi makha satar ko saruk amo ne ko Manipur da khundari ba muslim sing na khundari ba maham sing da ngasigi sidin protest ki kongjang ase sumaina mathang lep na dung sat chathrakhi gani adu fau da muk government na kargum ta sinadana leikhiba taragadi makha ta ba kongjang mai haulang pok yaw ba adum ba kongjang ma chathanabagi sem sare Ngarang numidang Imphal East ki hata amasung Khurai NRL Pamanakta Centro Car amana miyoi mari mathang thomlambada ama lekhidaba thogdokta cheneriba miyoi putho haina ngasi ayuk Porompat leiba Imphal East Police Station da thomjinkhre cheneriba miyoi miyam de sinau haina dabi tawri ngarangi thogdok adu da lekhidaba miyoi adugi maming Thangjam Paka chahi 53 apokpa lekhidaba yaima Khurai Thangjam lekai degini Mahak North AOC da laiba fashion dress da tailoring master oi mahak ngarang numidang dukan dagi cycle tongduna halakpada NRL pam dagi khajiktang hendokpa mafam amada Centro Car amana chenduna pubadagi mafam adu da lekhidabani thogdok adu da January ba car gi number na MN01K6455 ni Car asna ngarang hata public hospital manakta nupa ama thomlamlaba matung lekhiraba paka amuk thomduna foot chama rom chelaba matung da activa ama amasung khongna chatlamba miyoi ama amuk thomki haire hata gi thogdokta soklaba miyoi adugi mamingna MD Jamin chahi nifu mapal sora dagi hojikna hata da leibani Asok pasing Jenim Salaikat Nari Imphal East Police na thogdok asida January ba car athengbada Pangai area dagi ngarang fagat kre Case asida police na mara leba sing kankhatuna thambagi wafam leite ain geba chap chaba thabak lokhatli hairi National Commission for Minorities ki member Sulekha Kumbharena ngasi Manipur ki Chief Minister Nongthomam Biren unakhre CM Secretary ta unakhi baduda Chief Minister na khudol tamki loinana Manipur da paikhaliba minority singi thabak thoram singi matang da su khana nainakhi Boxing ki coach amasung Arjun Awardee M Suranjoy amasung international boxer SH Surbalana ngasi Chief Minister Nongthomam Biren CM Secretary ta unakre coach amasung sanare anina boxing masana hena fagal handuna haurakliban nahasing sengatnanaba Chief Minister ga khana nainaki Chief Minister N Birena government ki maikei dagi mai paklaba boxer sing pangbe aba mateng pangani haina thajaba pikhi Ngasi ayuk chaurakna pung mapal makhai muktaba aduaida Porompat Police Station ki manung chana leiba Khurai Chaithabi lerak machinda famba cement yomba dukan amagi mathakta China na saba hand grenade ama leirambadagi Manipur Police ki bomb expert singna swengam yaudana lokthokre cement yonba dukan asi Khurai Sarjo lekai dagi RK Sana Tomba Kauba amagi bhara sandokpa dukani dukan asi Khurai Konsam lekai dagi potsangbam Singhajit Kauba amana cement yonbani ngasi ayuk dukan asi ki mathaki jingagi ahoba menana ba kakhalubada bom adu thengnarakibani kanana karigi damak bom thamnamlibano haiba chap chaba khangba ngamdri mafam aduda Porompat Police ki kangbo ama laktuna thajanba hokre IGAR South Major General Birendra Singh na Chief Minister Nongthomam Biren unaduna Assam Rifles personal singi mahut sinduna anoba chahi gi harau nungai ba phongdokre Chief Minister ga hoji oiriba security gi fibam gi matang da su wari sanabaga loinana Assam Rifles na border area da paikhaliba chakot thorang amadi miyam gi yaifa thorang gi matang da su khangan khi
Kun Taruk Suba Sector gi Taramathoy Suba Sam Rifles na IGAR South ki meeting makada HIV gi matang da awareness program ama Tengnopal District ki H Mongzang Khulda pangthokre HIV matau karam na changhal loidagi haibagi matang da resource person singna wangang ki January manga dagi mapal fauba Guwahati University da pangthokadaba Kuntram de Suba East John Inter University Youth Festival da saruk yagadaba Manipur University gi cultural team ngasi Guwahati gi damang Imphal thadokre team madu ngasi ayuk University gi Centenary Hall mamang dagi Students Welfare gi Dean Professor K.H. Tombana lamthaki tongan ba college sing dagi khangat laba mahiri Kuntram mapal na tongan ba thoram sing da athoy ahen tanagani team asida Manipur University gi guest lecturer Huidrom Rakeshu saruk yakhi All Manipur Nupi Marup na Sinduna Thama Chupna Chatharakiba Nupi Lalning Singh Thoram Kakchingi Lai Chingkha da Leiba Kainaton gi Yumda Kakching area Nupi Marup ka Khutsam Naduna Loshin Kre Tharamadda Nupi Marup ki President M Sakhi Thobal District ki President Y Ibetombi Hana ki President S Sorojini Su Sarokyaki Pauge Maraktat na Temba Brekama Imphal East West amadi Bisnupur District oina makhal khudingi apamba 2 3 amasung 4 wheelers na chingbagi gari guarantor yaudana loan lawbi yagani deposit toba numita apamba gari su pangbigani pambiba miyoi singna unabiu Imphal Finance Head Office Moirangkhom Loklaubung branch offices Pauna International Market amasung Bisnupur Bazar Bisnupur Panacea Coaching Center, the best and only trusted coaching center in Imphal. Panacea Coaching Center gi oja singna exam gi sem saba matamda support tawbiki amasung mateng yamna pangbiki exam tips regular mock tests suggestions amasung study materials sing yamna janaki class 10 thagadaba singna makok thongba oina bagi damaktadi Panacea singna amatang arba coaching center ni miyamna center sida thajaba thampi Sky Hospital da angang single free da heart ke ahoba men bagi kudong chaba lakliba January gi tang manga da panthok jagadori sahi kuntra dagi hen experience leraba world class heart specialist Dr. S. Radhakrishnan namasung Dr. L. Shyam Kishore Anina haptheng nana laying gadori ba sinadong gi angang singi damak khwaidagi phaba laying oigani kudong chaba sinathok hanbigano akak na ba angang masing oibana hana booking tawihau akupa marol gi damak Sky Hospital gi reception ga tanabiu To touch the pinnacles of success for your children, get enrolled to one of the finest schools in Northeast India, UNESCO School. Excellence in education. Break matung da taram nok chire jima khata papao National Highway dagi Kwathayo balambi atuba matamda koilas thabinaba Village Authority gi member angom budina mari lainaba singi pukning chingsilakle Budina makhatana khullesigi hingnabagi lambi oiriba soibum semba pamlo uba amasung maital khangbagi thabak uwa leshilaktabana awaba kya mayoknaba hore asigumba fiba masida khunja singi hingnanaba lambi government na pihaningi khulgi government junior high school oja ahum dagi hena leite masina maram oiraga arapa mafamda mahiroi singna lairik tamnana bahotnabada imung manungda awaba oi haiki khungang gi khwari apa mane sahi ani ji wa ma pan sai bi gi loina na ai kone wa ma pan sa bi da uchi am su sabi si am kan in bai tare ko aduna ko si chinglo u so ko phau si loina uchi na kathat pa sabina loina ma pan bi phuklo sa ba dum yam tau bu ne na ko si yam su wa re adi pothok lambi si laitre sendok lambi si mai tan hai bi si u si lo si lak pa ne na aduna yar ga sarkar na so ko da kai gam ba hi de kai khoi sa na ba ya ba sa na ba tha ba ya ba se lapu oro ki hom oro ado kari gumba hai di khaitang ai khoi da kana ba ya ba khuji sa ba ya ba ado gi tha ba ya ba se khoi na khaitang sarkar gi mai kai da gi pihan jani mai tare Khulgi nupi aman hauzik lairiba lambi asi atuba matamda sembi bagaloinana Manipurda thokliba I pau sing fanghanbinaba mari lainaba singi pukning chingsille pau mata bai do khoi di pa phangde ba dei sida STV lai mayam ji lak ga dom sima da ka pa ka pu khi akhoi na de am phau u ba phangjate STV na pa si no ma kang de ba nukti ge dom la e nam ga dom pu bi khi adu akhoi imi na di u ba phangjate adu hata yeng ning ba adai mathak ta Manipur gi I pau ta ba su phangdre
ꯀꯩꯝꯐꯥꯎ ꯈꯪꯗꯦꯕ ꯈꯕꯔꯁꯨ ꯐꯪꯗꯦ ꯄꯥꯎꯁꯨ ꯐꯪꯗꯦ ꯔꯦꯗꯤꯑꯣꯗꯁꯨ ꯁ꯭ꯇꯦꯁꯟ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯑꯃꯨꯛ ꯇꯥꯕ ꯐꯪꯗꯦ ꯈ꯭ꯋꯥꯏ ꯋꯥꯔꯤꯁꯤ ꯇꯥꯇꯥ ꯁ꯭ꯀꯥꯏꯗꯨ ꯈꯛꯇꯅꯤ ꯈꯔ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯤꯁꯤ ꯁꯤꯗ ꯑꯇꯣꯞꯄ ꯂꯩꯇꯦꯕ Hairo Kendra Manung Chana Laiba Sikong Sekmaidagi Yairipo Kaitel Taba kilometer Taret Lom Sangba Lambi Sembi the Bagi Mayokta Nongpok Ningtho Magic Association Amadi Pioneer Iris and Diesel Auto Owner and Driver Welfare Association na No Magi Sintha Leptuna Passenger Gari Singi Rally Machatre Lambi Sem Gani Haibagi Tajaba Pidriba Fauba Gari Chen Balep Lagani Hairi Lamdam Adungi Mera Paibi Loop Sing Club Organization Amasung Miyamga Kutsam Naduna Chatkiba Rally Adu Sikong Sekmai Kaitel Dagi Horaga Yari Pokaitel Fauba Chatluraba Matung Amuk Halaktuna Sikong Sekmaida Laiba Nesha Club Ground da Miyamgi Uba Mifam Amasu Pangtoki. Befamaduda Sikong Sekma Municipal Council Ward number 3 gi Councillor A Chandramanina Lambi Asi Chahitara Rongi Mamangdagi Adumak Fibam Patana Lakle Haukiba Chahi Amarongi Mamangda Mate Kara Semjinba Horamba Adusu Chahi Fana Chatkidre. Ngasidi Lambi Asi Asukki Matik Fatabana Miyamna Chatuk Chasinda Chawna Kudong Chadaba Mayoknare Haukiba December Tara Manga Miyamgi Numitasu Chief Minister da Lambi Asi Semjin Binaba Hijakiba Lady Hairi. Nongpok Ningtho Magic Association ki Secretary and Asha Tombana Lambi Asi Semjin Lagani Haibagi Mari Lainaba Singna Thajaba Pidriba Fauba Ngasidagi passenger gari Chien Balep Lagani Hairi. The pen that some Hogibana, Nasidi, Asuki Matic, a quick meal even a Satkata Lambi or Trava. London was on the Lady Prada Singa Awabasi Yang Biraga, Hausuzik Pali, government Melacina, a tuba matam the Miang Changbiduna, Lambi Sembi. Infal Chandel da MST bus service Leirakpa Asina STN approved toba timetable amagi makada bus kuntra marina haigalakpa amasung haithakibagi service Leirakpa Asina line bus singda hidanabagi mongda lakpa asina khudong thiningai oire hairi heramasigi matangda BSR bus union amasung Chandel bus owners association ga punna faminaduna Manipur government heramasigi matangda January 9 faubagi manungda positive response laktrabadi December 9 dagi Burma Sugnu Road union gi busing the Bagi Kongjang Changsilagani. Chandel Bus Owners Association gi oinadi makhatana akanba Kongjang Changsilagani hairi. Bisnupur Police ki SP Jogesh Chandra Haubijam gi meeting makada District Police amasung Commando gi apunba kangbu amana Kwatha Golai Thingel Lambigi area da Tiba Humbagi Tabak Chathabada Miyoi Ama WY tablet listing taruk ka kona na fare. Fagalaba Miyoi asigi maming Ngamboi Mate Chahi Kuntra Apokpa Jamkhothang Mate Molen Fai Khuldagi Hojik na Churachandpurgi Molnong Khulda Laibani Mangondagi mobile handset ama sale oina lupa lising tara mga sufangle Fagalaba Miyoi amasung Potlam Sing Moirang Police Station da sinakre. Hojik Thogli ba Sanjam Chirangi Lambigi Watok Asi Atuba Matam da Loshinanaba Sikona Fungdorakli. Hojik Thorali ba Watok Asi Hena Chok Thoraktringaida Government na Tungkoi ba Warashinama Purakpiu Natrabadi Sikona Makhal Makakyagi Kongjang Changsilagani Hairi. All India Students Federation Manipur State Council na sinduna numit humni chathagadaba Social Science Class Irabot Babandalaiba Council gi hold haukre hogdopagi thoramda Council asigi Education in Charge L Thoiden M Joy Kumar amasung State Secretary KH Rameshwar su sarukyaki class asida hojik thokliba thogdok wathok amasung khunai asigi hiram kyada khana nainagani Desamna Chay Kudingi Toydok Hindokna Mathau Masak Khangba Takpi Tambibagi Lamda Singthaningai Oina Mathau Pangtokpa Oja Sing the Piba Jingu Maichau Khonang Thaba Award Handak Chehigi Oina Oja Ahum the Pinanaba Loktokre Oja Sing Adudi Kumbi Santong Primary School gi Headmaster in Charge Khangembam Indra Kumar Lamlong Higher Secondary School gi Principal Hizam Sobita Masung Oinam High School gi Science Graduate Oja Thingmaizam Swaran Kumarni Hauzere Badamariba Pau Amukanna MOPC Department Lisingani Tara Dagi, Lisingani Tara Red Faubada, Minority Miyangi Paikat Kiba Scheme Kudingmak Inquiry Tauduna White Paper Putok Naba Kongjang Jangsin Kare. Amasong Miyoi Mari Garina Matang Tomlambada Amal Lekidaba Togdok the Chain of a Miyoi Puto Uhaina, Miyamna, Porompat Police Station the Thomjin Kare. Ajifabu Yana Stephen Pijaba Paumatang Ashley Sinjare, Meeting Tabi was in Bumukana Kurumjari.